Manipur miyamgi maruoiba issue kaya khanagadaba assembly session pangthokadaba nongma watlingaida Chief Minister bu Delhi da kauraba matung nongalaga Imphal da hek thungbaga resign tahonba haibasi yamna usitabagi thawongni haina former Chief Minister Okram Ibobi na fongdokre loinana karigumba matang na yadraba fauba state asida suspended animation laihanfam thokte matam yamna leiba maramna hingda fauba anauba luchingba khanduna Chief Minister oina wasakhanba yai constitutional crisis leiba sunataba state asida constitutional crisis lehenduna Manipur miyam ot negadaba president rule thamlaklabadi Manipur miyam na khangba wagadaba mali haina ibobina makha tarakle babuparada leiba masagi official quarter da paumi kharaga unabada CLP luchingba asina makha taraduna center state ase yengliba mitheng ase khangbada yamna wai asuk yamna usit thawoidaba thawong utlakliba asidi sikibana hena fai haukiba chahi English aniga kulhumdoi gi me ahumdagi thorakliba irang asimak mangjongna asilaga thokhanba mali haina double engine leingak tamaral sirakle chahi ani farakadawraba irang asida miyoi kayagi punsi mangkhre kayamana mayumakai thadoktuna lanjen aduna leire karigumba central government chief minister bu mangjongna advised tauge hairabadi matam leiringaida piba yabane matam chana advised taubiram labadi state asida thokliba pamdaba thodok loi haiba wafam ibobina thamlakladuna thawong asimak central government na Manipur miyambo tinkang oina ubani haina lawi laingaka ama hongdok hongjin tauba haibasi political party gi manungda yanadraba matamda oibani adubu Manipur laingaki manungda oidiba charangna fiba masimak central government na mangjongna na khanglamgani luchingba sinba natraga hapa haibasi makhoigi makha poli haike nongthongmam birena asengba luchingba ama oirabadi resign tauba numit aduda anoba luchingba semduna wasak lauba yai adubu hojik fauba nam sinduna thamlaga Delhi da amuk kauba Falda amuk wata nabagi thawong asina lamdam asigi luchingba singbo famda karamba oina uriba central government ki thawong peningai oide karigumba president rule thamlaklabadi Congress party na tumina leiroi Congress ki oina de athuba da laingak semduna state asda tangdu laitaba purakpa pami haina ibobina fongdoki procedure da yadadna animated suspension toba matam khargi arrangements de adu madu su tobham thokti ne khalle maram di sufficient time le darka lerga de even midnight to wasa alina leader ama moi manung digi khanja gadabni aduna sideida tho ningdaba Manipur gi praja singda ot naigadaba constitutional crisis leiba sunataba lahanna ba tawra aga PR thamma khotba torokba targadi Manipur gi praja singna aidi khangba yamna waga toba male center gi mi se Manipur gi praja sing se kaisu usitaba karimta mi oina thadaba khandaba masigumbasidi aigidi pangdaba haigadra mature oidaba haigadra aidi sigumbasi khangba yamna waeba kham kasu darka oideba praja Manipur gi praja sing da yengiba mi yengse masidi sorry I can't